Tambo Heli Masnamna Taramna Uchabagalona Kurumjari, Nasigi Warrior Sigi Mamina, Second B Raskumari Anigilan, Warrior Sibu Ibirakpa, Cheng Maite. Taina Matamamagi Warini, Lepak Amada, Mamita Macha Uba Pangsadraba, Ninkawa Malayami. Ninkawaduna Mamita Macha Matang Oirabasu, Uba Pangjanaba, Life from Kudin Kurumjay, Adubo, Nupisu, Taret Lolami. Aroy Badaning Tau Adu, Nupitare Subigi, Machanupi Paibo Oina, Uba Pangjarami. Ningthawado harauman khreduna leibak adugi miyamda ahawa thumaya mama yenduna nungaiba phongtoklami aduga leibak adu chaiwala thabak leptuna machanupi gi damakta haraubu phongtoknaba yathang supirami aduga ningthawna machanupi adugi minglen asi amana malem amana leima haina tholami Rajkumari malem ga leimagasi mama mapa amatagi macha oirabasu phaibo oinu pokminarabasu piklingaidagi malemna khara kalak mi ho chawba mabuk phattaba oirami aduga leimana minungsi chawba mabukchal yamna phaba haibadu oirami adubu mapaning thawna macha ani dubu yamna nungsi manbana malemna tawba phattaba sing adu uba ngamlamde aduga leimana malemna tawba phattaba kayabu semtoknaba hona birami asumna jahi khara ki matungdadi malem amadi leima adu leisabi mapung mare pharami ningthawna kadaida lekre aigi thawai ani duba mabani sibu hanadi punna punna sanamina blai Hojikti tau khidrene malem dia de leirine kaidorino mana taurisina amukta changnaga yengluge ningthaw aduna machanupi malemna tawriba du changnaga yenglubada lanmi khara phuna halaga malemna noktuna yengduna leirami kausiloni he nabani gi do phagi amale asengbe kaw hoi kausilu ko natadi nabani natai kya charu he mathangdi ne noini semsaw ani se yam nungaite Nang matandagane, moyaniga puno, yenge. I talk to Pavane, Lucian Bayarico Landmi Amana Iningto, Raskumari Malem say, Amuda Timbu. A question aside any man upon a halise, Isulina toe. Ipagi Maliam, Karino Nanadorishibo, Land missing say, Luina so in a dorise, Tony Nungbo. Ipaningto, Matam Lempong Kangdana, some pun maneba. Ado Ipaningto, Moiseam the Soli, Anoba, Masakan Macarasin toxi. Ichana matam len khang di haiduna akan bachangin toram liba ado ngasigidi loshilo waram lani waning waja sanuda ningthaw ado leima amuk yengbu chakre lanmi sing aduna masigi Rajkumari simadi nungshide he pura hinchabi ni side hoi maru Rajkumari leimana phariba asina phatriba phaibok ne haibada thajadi masaksu manade Iningthawna macha phangnanaba lai khurumbada soidana ne lai phatabasu khurumba yarongani adunani phatabi ma yaurise konung aduda leiba miyoi kana matana Rajkumari malem ase hainaramde adubu kibanina kari matasu hainaramde ningthawna leimabu sumthirakpada konungni leikol amada momonokna lei hektuna leirami magi manakta mataroi mayam amasu ningthaw senabi nupi singsi leimagi ayekpa lai yengduna harauna punna leiminarami oh Aigi icha leimadi sida leiriba oire mana kari tawriba mi mayam asina omsilaga yengliba sina karino lekon senabi amana iningthaw la he mayam do ningthaw lakpada koknona khurumna duna hantoknai aigi icha leimabu kari tawriba noni mafam asida ipa ningthaw nachane yekliba lai se phajabra amukta yengbiyune karaino ichani yekliba lai adubo ipa yengene Onthokna phajakreda lai side aikhoi punna nungsi chanana laiminabagi lai ni ne hoi adudi ne yekjaro icha ani gi wakhal se onthokna khena khreda ko ningthawdu wakhal ama khanduna amuk hankre malema madi laimagi wakhal manaraktaba tokhai ba sum tarakpa duna mapa ningthawadu mathayamna sarame kamdawni dawri basidi aigi thawai oiribi icha ani sina tokhai tarakliba asibo Piklingai tadi nongmata tokhaina leiba ngamnadabani Rani atombi aduna kari tawre iningthaw handak marakti hakchangi nungai bidabra ungduna leiribasibo ningthawna macha ani gi wa ado Rani atombi adu tamlami iningthaw hojikti icha ani se wakal mapung phari aduna magi apamba lambida chachabada kari so kaiba leite haiduna aina di khanjai magi apamba lambida chatkibada akaiba kari so leite ni aduda luribadi amana tawba thabakta amana yadab pamdaba sinini lurise hanadi sumaina tawramdabani ne
ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯕ ꯌꯥꯅꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯒ ꯇꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯅꯤꯡꯊꯧ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯅꯤꯡꯊꯧ! ꯏꯅꯤꯡꯊꯧ! ꯂꯥꯟꯃꯤꯁꯤꯡ, ꯑꯃꯣꯠꯄ ꯑꯍꯜ ꯑꯅꯤ ꯑꯁꯦ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯃꯨꯛꯇ ꯐꯥꯔꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯏꯟꯊꯣꯛꯈꯣ"꯫ ꯂꯩꯃꯅ "ꯂꯥꯟꯃꯤꯁꯥ, ꯑꯍꯜ ꯑꯅꯤꯗꯣ ꯐꯖꯅ ꯈꯨꯠ ꯁꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯑꯍꯜ ꯑꯅꯤꯗꯣ ꯏꯄꯥ ꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ"꯫ "ꯂꯩꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯣꯠꯄ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯅ ꯆꯪꯍꯜꯂꯛꯇꯅꯕ ꯍꯥꯏꯔꯒ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯍꯦ ꯂꯥꯟꯃꯤꯁꯥ, ꯑꯩꯅ ꯅꯣꯏꯗ ꯀꯔꯤ ꯍꯥꯏ? ꯑꯃꯣꯠꯄ ꯃꯣꯏ ꯑꯅꯤꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯥꯂꯦꯝ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯍꯜ ꯑꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯂꯤꯕꯁꯦ꯫ ꯀꯅꯥꯅ ꯈꯪꯅꯤ ꯑꯍꯜ ꯑꯅꯤꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯝꯕꯁꯨ꯫ ꯂꯥꯟꯃꯤꯁꯥ, ꯑꯍꯜ ꯑꯅꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ"꯫ ꯃꯥꯂꯦꯝ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯧꯕ ꯊꯕꯛꯇ ꯂꯩꯃꯅ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯋꯥ ꯇꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯆꯥ ꯂꯩꯃ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯗꯣꯏꯕ, ꯑꯗꯨꯒ ꯏꯆꯥ ꯂꯩꯃꯒꯤ ꯋꯥ ꯇꯥꯔꯕꯗ ꯏꯆꯥ ꯃꯥꯂꯦꯝꯅ ꯋꯥꯔꯧꯈꯤꯗꯣꯏꯕ꯫ ꯏꯆꯥ ꯂꯩꯃꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯁꯤꯗꯤ ꯃꯄꯥ ꯑꯩꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯌꯥꯔꯤ꯫ ꯂꯩꯃꯅ "ꯅꯣꯏ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯋꯥꯗꯨ ꯀꯅꯥꯃꯠꯇꯅ ꯇꯥꯈꯤꯗꯕ ꯑꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯣ, ꯏꯆꯥ ꯃꯥꯂꯦꯝꯁꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯈꯔꯅꯅꯦ ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡ ꯏꯜꯂꯨꯍꯦ, ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯀꯔꯤ ꯂꯩꯔꯦ ꯑꯍꯜ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇꯪꯅ ꯂꯥꯛꯄꯗꯤ? ꯏꯅꯤꯡꯊꯧ, ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯏꯆꯥꯁꯤꯡꯒ ꯏꯃꯧꯈꯩꯒꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦꯅꯦ꯫ ꯏꯌꯨꯝꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯨꯔꯕꯁꯨ ꯍꯨꯏ ꯊꯧꯖꯤꯟꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯕꯨ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯍꯜ ꯑꯅꯤꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯁꯤꯡꯂꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯆꯥꯁꯤꯡꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯂꯣꯏꯅ ꯍꯦꯛ ꯊꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯁꯦ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯅꯆꯥ ꯀꯌꯥꯅꯣ? ꯃꯣꯏ ꯃꯁꯦꯟꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ? ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ 5ꯅꯤ꯫ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯨ ꯅꯨꯡꯁꯤꯅꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯕꯁꯨ ꯏꯆꯥ ꯏꯃꯧꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯏ ꯑꯩꯒꯤ ꯆꯪꯗꯦ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯆꯩꯕꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯍꯜ ꯑꯅꯤꯗꯤ ꯅꯍꯥꯟꯈꯩ ꯀꯅꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ? ꯍꯥꯟꯅꯗꯤ ꯏꯆꯥ 5ꯒꯤꯗ ꯊꯥ ꯑꯃꯃꯝ ꯊꯝꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯏꯕꯥꯅꯤꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯦ, ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯍꯥꯟꯅꯒꯤ ꯆꯥꯛꯁꯪꯗ ꯂꯩꯖꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯃꯥꯏꯅꯅꯣ? ꯐꯠꯇꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ꯫ ꯂꯥꯟꯃꯤꯁꯥ, ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯌꯨꯝꯗ ꯆꯠꯂꯣ, ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯌꯨ꯫ ꯂꯩꯃꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯍꯌꯦꯡ ꯉꯥꯏꯔꯔꯣꯏꯁꯦ, ꯍꯧꯖꯤꯛꯃꯛ ꯋꯥꯔꯛꯍꯧꯔꯁꯦ꯫ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯑꯍꯜ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯐꯠꯇꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯣ ꯋꯥꯔꯛꯆꯔꯨꯒꯦ"꯫ ꯏꯄꯥꯒꯤ ꯂꯩꯃ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯝꯃꯣ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯅꯍꯥ ꯑꯀꯟꯕ ꯈꯔ ꯑꯍꯜ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ, ꯑꯗꯨꯒ ꯑꯍꯜ ꯑꯅꯤꯅ ꯌꯨꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯩꯃ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥ 5 ꯑꯗꯨꯅꯦ ꯃꯃꯧ 5 ꯑꯗꯨꯅꯦ ꯏꯪꯈꯣꯜ ꯃꯨꯟꯅꯕꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯈꯣꯡꯗꯅ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ "ꯎꯕꯤꯔꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤ? ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯦ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯝ ꯃꯆꯦꯠ ꯑꯁꯤꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯨꯅ ꯇꯧꯅꯔꯤꯕ ꯑꯁꯦ"꯫
ꯑꯍꯜ ꯑꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯆꯥꯁꯤꯡ ꯑꯁꯤ ꯈꯥꯝꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯍꯜ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯆꯥꯁꯥ ꯏꯃꯧꯁꯥ ꯅꯣꯏꯕꯨ ꯈꯠꯅ ꯆꯩꯅꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯅꯦꯍꯦ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯁꯤꯃꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯅꯗ꯭ꯔꯦꯅꯦ ꯅꯣꯏꯁꯤꯕꯣ ꯑꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤꯅꯦ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯕꯥꯕꯥ ꯅꯣꯏ ꯑꯅꯤꯅ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯁꯤꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯠꯂꯦ ꯍꯥꯏꯕ ꯀꯥꯏꯗꯒꯤ ꯂꯥꯟꯃꯤꯅꯣ ꯂꯥꯛꯏꯁꯤꯅ ꯑꯦ ꯌꯥꯝꯃꯤꯅꯦꯍꯦ ꯏꯃꯥꯒ ꯄꯥꯕꯒ ꯐꯥꯕ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯃꯄꯥ ꯅꯪꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯀꯧꯔꯨꯔꯤꯔꯣ ꯑꯩꯗꯤ ꯀꯧꯗꯦꯍꯦ ꯂꯩꯃꯅ ꯂꯥꯟꯃꯤꯁꯥ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤꯅ ꯉꯝꯕ ꯁꯥ ꯃꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯁꯣꯝꯗ ꯄꯔꯦꯡ ꯂꯦꯞꯍꯜꯂꯨ ꯑꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯒ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤन ꯃꯅꯥꯎꯁꯤꯡꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤꯕ ꯃꯤ ꯃꯥꯟꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯁꯣꯝꯗ ꯄꯔꯦꯡ ꯂꯦꯞꯍꯜꯂꯨ ꯑꯗꯨꯒꯅꯦ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯨꯜꯂꯨ ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯏꯄꯥꯁꯨ ꯂꯨꯅ ꯇꯧꯖꯒꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯜꯂꯝꯃꯤ ꯂꯩꯃꯅ ꯑꯥꯗ ꯄꯩꯔꯤꯕ ꯁꯤꯡ ꯑꯁꯦ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯏꯃꯨꯡ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥ ꯂꯨꯅ ꯇꯧꯏ ꯍꯣꯔꯦꯟꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯊꯤꯅ ꯇꯧꯕ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯠꯇꯕ ꯇꯧꯕ ꯃꯤꯁꯤꯡ ꯋꯥꯔꯛꯄ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯂꯩꯃꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯁꯥꯎꯔꯝꯃꯤ ꯂꯩꯃꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯩꯃꯗꯤ ꯀꯣꯅꯨꯡꯗ ꯃꯄꯥꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯍꯧꯔꯤ ꯃꯥꯂꯦꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯋꯥꯔꯕ꯭ꯔꯣ ꯁꯒꯣꯜ ꯅꯪꯁꯨ ꯂꯥꯛꯑꯣ ꯏꯁꯤꯡ ꯈꯔ ꯊꯛꯎ ꯂꯥꯛꯑꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯥꯂꯦꯝꯅ ꯁꯒꯣꯜ ꯑꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯄꯤꯊꯛꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯁꯒꯣꯜꯁꯨ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯂꯦꯝꯒ ꯍꯦꯛ ꯃꯤꯆꯥꯟꯅꯕꯒ ꯃꯥꯂꯦꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯑꯁꯨꯛ ꯈꯣꯏꯗꯥꯔꯤꯕꯁꯤꯕꯣ ꯀꯅꯥꯅꯣ ꯁꯤꯅ ꯑꯆꯤꯛꯄ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯁꯛ ꯀꯩꯐ ꯐꯖꯈꯩ ꯀꯔꯤ ꯇꯧꯔꯤꯖꯥꯠꯅꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤ ꯂꯥꯏꯒ ꯀꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯅ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯪꯂꯛꯄꯅꯤꯅꯦ ꯁꯣꯝꯗꯅꯦ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯁꯣꯝꯕꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯈꯨꯝꯕꯤꯔꯒꯦ ꯃꯩꯕ꯭ꯔꯥ ꯀꯧꯏ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯝꯅꯕꯨ ꯂꯥꯛꯂꯤꯅꯦ ꯁꯒꯣꯜ ꯑꯁꯤ ꯏꯁꯤꯡ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯊꯛꯍꯧꯈꯤꯒꯦ ꯍꯩꯃꯥ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯦꯛ ꯈꯪꯕꯗ ꯃꯥꯅ ꯍꯔꯥꯎꯒꯗꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯤ ꯑꯣꯏꯔꯝꯗꯗꯅꯕ ꯂꯥꯏ ꯑꯣꯏꯔꯝꯗꯅ ꯑꯩ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯒꯦ ꯉꯥꯏꯈꯣ ꯃꯩꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ ꯀꯧꯏ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯗꯣ ꯑꯩ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯐꯕꯔ ꯐꯠꯇꯕꯔ ꯍꯥꯟꯅ ꯈꯪꯗꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯦꯛꯇ ꯄꯥꯝꯂꯤꯗꯨꯕꯨ ꯁꯣꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯔꯝꯂꯣꯏ ꯑꯗꯨꯒ ꯑꯩ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯃꯩꯕ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯝꯕꯁꯨ ꯌꯥꯏ ꯌꯥꯏꯅꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯗꯤ ꯃꯔꯨꯞ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯑꯗꯣ ꯅꯨꯡꯁꯤꯔꯛꯀꯅꯨꯀꯣ ꯃꯔꯨꯞ ꯑꯣꯏꯅꯗꯪ ꯂꯣꯏꯅꯁꯤꯀꯣ ꯃꯥꯂꯦꯝ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯒ ꯂꯧꯔꯗꯤ
ꯑꯁꯨꯝꯅ ꯃꯥꯂꯦꯝꯒ ꯃꯩꯕ꯭ꯔꯥꯒ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯩꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯥꯏꯗꯅꯣ ꯃꯥꯂꯦꯝ, ꯅꯪꯅ ꯑꯩ ꯄꯨꯔꯛꯏꯁꯤꯕꯣ? ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩ ꯐꯥꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒꯅ ꯏꯅꯤꯡꯊꯧꯗ ꯑꯩꯁꯦ ꯐꯩ ꯃꯁꯛ ꯐꯖꯩꯅ ꯋꯥꯀꯠꯀꯦ ꯍꯥꯏꯔꯣ? ꯃꯩꯕ꯭ꯔꯥ, ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯏ꯫ ꯃꯥꯂꯦꯝꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯃꯩꯕ꯭ꯔꯥꯅ ꯀꯣꯅꯨꯡꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯩꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯋꯥꯀꯠꯄꯁꯤꯡꯕꯨ ꯇꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯩꯕ꯭ꯔꯥꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯂꯩꯃꯕꯨ ꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯣ, ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯂꯩꯃ ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕ… ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯃꯩꯕ꯭ꯔꯥ, ꯈꯣꯡꯊꯥꯡ ꯇꯞꯊꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯄꯥꯈꯠꯀꯅꯨꯋꯣ꯫ ꯄꯥꯈꯠꯇꯦꯍꯦ꯫ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯃꯥ ꯔꯥꯅꯤꯗꯨ ꯃꯆꯥ ꯃꯥꯂꯦꯝꯅ ꯍꯔꯥꯎꯖꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯕ? ꯑꯣ, ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯝꯗꯧꯏ? ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯍꯣꯏ ꯅꯤꯡꯊꯧ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯋꯥ ꯉꯥꯡꯕꯗ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯃꯛꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯕ꯭ꯔꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯄꯥꯝꯈꯤꯕꯅ ꯂꯩꯃꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯅ… ꯑꯩꯁꯨ ꯅꯤꯡꯊꯧꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧꯗꯒꯤ ꯇꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯀꯩꯅꯣ꯫ ꯀꯥꯟꯅꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝ ꯎꯅꯕ ꯁꯥꯔꯒ ꯂꯩꯃ ꯑꯣꯏꯅ ꯌꯦꯡꯂꯨꯒꯦꯗ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯆꯠꯄ ꯌꯥꯅꯅꯕ ꯅꯃꯥꯗ ꯑꯃꯨꯛ ꯁꯥꯟꯅꯗꯣꯏꯔꯣ? ꯑꯁ, ꯍꯥꯟꯅ ꯇꯥꯈꯣꯕ ꯏꯃꯥ꯫ ꯑꯗꯨꯕꯨꯔꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯥꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯅꯨꯄꯤ ꯑꯗꯣ ꯈꯪꯉꯤꯗꯅ? ꯍꯣꯏꯅꯦ, ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯤꯁꯤꯗꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯗꯣ ꯅꯃꯧ ꯅꯨꯄꯤꯒ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯅꯪ ꯀꯔꯤ ꯈꯟꯅꯤ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯍꯩꯃꯥ, ꯑꯁꯦꯡꯀꯤꯔꯣ ꯏꯕꯨꯡꯉꯣ? ꯑꯁ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯃꯧꯒ ꯑꯣꯏꯔꯕꯗꯤ ꯅꯃꯥꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯑꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯔꯥꯎꯔꯝꯃꯒ ꯑꯃꯨꯛꯁꯨ ꯇꯣꯛꯈ꯭ꯔꯦꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯨꯒꯦ, ꯅꯃꯧ ꯅꯨꯄꯤ ꯌꯦꯡꯂꯨꯒꯦ꯫ ꯍꯦ ꯏꯕꯨꯡꯉꯣ, ꯍꯩꯃꯥ, ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ? ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯅꯤꯗꯀꯣ꯫ ꯃꯩꯕ꯭ꯔꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯂꯥꯛꯇꯨꯅ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯂꯨꯕꯒꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤꯕ꯭ꯔꯥ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯄꯥꯗꯁꯨ ꯃꯩꯕ꯭ꯔꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯩꯕ꯭ꯔꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕꯤꯗ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯂꯩꯃ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯏꯇꯥ? ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯌꯦꯡꯕꯗꯗꯤ ꯑꯋꯥꯕ ꯃꯤꯗꯤ ꯃꯥꯟꯗꯦ, ꯅꯍꯥꯅꯤ, ꯌꯦꯡꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯈꯪꯗꯤꯌꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯁꯥꯁꯨ ꯅꯥꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯅꯅꯕ ꯁꯤꯗ ꯀꯧꯁꯤꯜꯂꯛꯑꯣ꯫ ꯑꯣ ꯄꯥꯈꯪ, ꯁꯣꯝꯗ, ꯁꯣꯝꯗ ꯂꯥꯛꯑꯣ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯋꯥ ꯍꯥꯏꯒꯦꯌꯦ꯫ ꯂꯥꯛꯇꯧ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯄꯅꯤꯅꯦ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯣꯏꯁꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯁꯠ ꯈꯨꯝꯃꯨꯅꯦꯍꯦ, ꯑꯥ ꯇꯧꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩ ꯃꯩꯕ꯭ꯔꯥ, ꯃꯤ ꯑꯃ ꯁꯨꯝ ꯎꯅꯕ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗ ꯂꯩꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯁꯤꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯄꯨꯔꯛꯄꯅꯦ꯫ ꯑꯗꯨꯗ ꯁꯣꯝꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯁꯦ
ꯑꯃꯨꯛ ꯎꯕꯗ ꯍꯟꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯀꯔꯤ ꯂꯩꯅꯣ ꯌꯥꯝ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯣ ꯌꯦꯡꯉꯣ ꯏꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯈꯣꯡꯊꯥꯡ ꯊꯨꯏ ꯋꯥꯉꯥꯡ ꯍꯩ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯁꯣꯏꯗꯅ ꯁꯨꯝꯈ꯭ꯔꯅꯤꯕꯣ ꯃꯩꯕ꯭ꯔꯥꯅ ꯂꯩꯃꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯀꯌꯥ ꯇꯧꯗꯨꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯤꯠꯆꯥꯅꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯕꯨ ꯃꯩꯕ꯭ꯔꯥꯅ ꯉꯥꯎꯍꯜꯂꯝꯃꯤ ꯂꯩꯃꯁꯨ ꯃꯇꯥꯁꯤꯡꯁꯨ ꯃꯩꯕ꯭ꯔꯥꯒꯤ ꯋꯥꯔꯤꯗ ꯅꯣꯛꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯒ ꯂꯩꯃꯒ ꯄꯨꯟꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯈꯝꯕꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯃꯒ ꯃꯩꯕ꯭ꯔꯥꯒꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯩꯕ꯭ꯔꯥ ꯃꯥꯂꯦꯝ ꯑꯩꯁꯦ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯩꯃꯅ ꯌꯦꯛꯄ ꯂꯥꯏꯁꯦ ꯌꯥꯝ ꯐꯖꯕꯗꯨꯗ ꯌꯦꯡꯉꯝꯕꯅꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯑꯗꯣ ꯂꯩꯃ ꯅꯣꯏ ꯃꯥꯂꯦꯝꯁꯦ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤꯀꯣ ꯚꯥꯞ ꯂꯥꯟꯅ ꯈꯟꯈꯤꯅꯨ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯠꯂꯦꯍꯦ ꯂꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯩꯕ꯭ꯔꯥꯁꯦ ꯍꯣꯏ ꯍꯣꯏ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥꯅ ꯃꯥꯂꯦꯝꯗ ꯃꯩꯕ꯭ꯔꯥꯒ ꯂꯨꯍꯣꯡꯕ ꯌꯥꯔꯕ꯭ꯔꯥ ꯃꯃꯥ ꯃꯄꯥꯁꯨ ꯍꯌꯦꯡ ꯂꯥꯛꯅꯅꯕ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯣꯏ ꯌꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯂꯦꯝ ꯃꯩꯕ꯭ꯔꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯕ꯭ꯔꯥꯅ ꯂꯩꯃꯒꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯆꯪꯂꯝꯗꯦ ꯅꯣꯡ ꯉꯥꯟꯕꯒ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯅꯨꯄꯥꯗ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯕꯒꯤ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯊꯦꯡꯅ ꯍꯜꯂꯛꯂꯒ ꯀꯥꯏꯗ ꯍꯥꯏꯕ ꯃꯇꯝ ꯂꯩꯕꯒꯦ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯣꯏꯔꯥ ꯅꯪ ꯏꯅꯤꯡꯊꯧꯅ ꯌꯥꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯕꯒꯦ ꯀꯩꯝ ꯇꯧꯗꯦꯍꯦ ꯃꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯕꯗꯨꯗꯅꯦ ꯁꯨꯝ ꯈꯪꯅꯁꯦꯅ ꯀꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯣꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦꯕ ꯀꯅꯥ ꯈꯪꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯤꯔꯒꯦ ꯍꯥꯏꯔꯛꯄꯁꯨ ꯑꯗꯣ ꯏꯃꯥ ꯍꯥꯏꯔꯛꯑꯗꯤ ꯌꯥꯎꯀꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯁꯨꯕꯅꯤ ꯑꯃ ꯂꯩꯃꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯥꯎꯅꯤꯀꯣ ꯑꯩ ꯃꯥꯒ ꯉꯔꯥꯡ ꯐꯖꯅ ꯈꯪꯅꯈ꯭ꯔꯕꯅꯤꯀꯣ ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯃꯩꯕ꯭ꯔꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯍꯧꯔꯦ ꯃꯥꯂꯦꯝꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯂꯩꯃꯁꯨ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ ꯃꯥꯂꯦꯝꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯌꯦꯡꯂꯤ ꯑꯩꯅ ꯃꯩꯕ꯭ꯔꯥꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯒꯤꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯃꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯃꯩꯕ꯭ꯔꯥ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯃꯥ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯗꯨ ꯍꯔꯥꯎꯃꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦꯗꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯏꯆꯥꯅꯨꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯂꯦ ꯏꯅꯤꯡꯊꯧꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯏꯅꯤꯡꯊꯧꯅ ꯐꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇ ꯂꯦꯞꯄꯤꯔꯣ ꯍꯦꯛꯇ ꯍꯣꯡꯂꯁꯦ ꯅꯪꯕꯨ ꯋꯥꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯟꯅ ꯇꯥꯈꯣꯅꯦ ꯃꯃꯥ ꯇꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦꯍꯦ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯋꯥꯔꯤ ꯇꯧꯔꯛꯂꯕꯅꯤ ꯔꯥꯅꯤꯅ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯉꯥꯡꯈꯩꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯅꯨꯃꯤꯠꯇꯣ ꯂꯦꯞꯂꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯂꯒꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯩꯕ꯭ꯔꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯌꯨꯝ ꯌꯧꯕꯒ ꯃꯩꯕ꯭ꯔꯥꯗ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯗ ꯃꯥꯂꯦꯝꯁꯨ ꯍꯔꯥꯎꯃꯟꯗꯨꯅ ꯃꯩꯕ꯭ꯔꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯃꯥꯂꯦꯝꯗꯤ ꯌꯥꯝꯅ ꯐꯖꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯟꯃꯤ ꯈꯔꯒ ꯃꯩꯕ꯭ꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯕ꯭ꯔꯥꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯃꯩꯕ꯭ꯔꯥꯗꯤ ꯍꯩꯃꯥ ꯏꯃꯧ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯃꯥ ꯑꯍꯥꯎꯕ ꯍꯩ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯃꯩꯕ꯭ꯔꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯩꯕ꯭ꯔꯥꯗꯨꯕꯨ ꯃꯥꯒꯤ ꯁꯒꯣꯜꯀꯥꯗꯣ ꯏꯔꯨꯖꯕꯤꯗꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯈꯤꯕꯅꯤꯅꯦ ꯏꯃꯥꯗꯤ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯔꯥ ꯍꯥꯏꯕꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯏꯆꯥ ꯃꯩꯕ꯭ꯔꯥꯁꯦ ꯎꯗ꯭ꯔꯕꯗꯤ ꯂꯩꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦꯍꯦ ꯁꯣꯝꯗꯅ ꯃꯩꯕ꯭ꯔꯥꯗꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯂꯩꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯥꯂꯦꯝꯒꯤꯗꯃꯛꯇ ꯃꯩꯕ꯭ꯔꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯩꯕ꯭ꯔꯥꯗꯤ ꯋꯥꯈꯜ ꯑꯣꯟꯅꯅ
ꯂꯩꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄꯗ ꯂꯩꯃꯒ ꯃꯩꯕ꯭ꯔꯥꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯔꯣꯏꯕꯤ ꯊꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯃꯅ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯂꯩꯃ ꯅꯪꯅ ꯍꯦꯛꯇ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯇꯩꯗ ꯌꯦꯠꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯗꯤ ꯌꯦꯠꯄꯤꯔꯛꯀꯅꯣ꯫ ꯑꯣ, ꯃꯥꯂꯦꯝꯁꯦ ꯑꯩꯒ ꯃꯩꯕ꯭ꯔꯥꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯎꯔꯒ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯑꯁ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯜꯂꯝꯗꯅ꯫ ꯃꯩꯕ꯭ꯔꯥ, ꯅꯪꯒꯤ ꯃꯥꯂꯦꯝꯁꯦ ꯈꯝꯕꯜ ꯈꯔ ꯆꯥꯎꯕꯅꯤ, ꯑꯗꯨꯅ ꯆꯠꯂꯣ, ꯅꯪꯒꯤ ꯃꯥꯂꯦꯝꯁꯦ ꯑꯃꯨꯛꯇ ꯊꯦꯝꯃꯨꯆꯣ꯫ ꯑꯦ, ꯀꯔꯤꯒꯤ ꯈꯝꯕꯜ ꯆꯥꯎꯗꯣꯏꯅꯣꯗ? ꯃꯥꯒ ꯑꯩꯒꯗꯤ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯏꯇꯩ ꯊꯣꯛꯇꯣꯏꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯃꯇꯥꯡ ꯆꯥꯗꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ꯫ ꯆꯠꯂꯣ, ꯃꯥꯂꯦꯝꯁꯦ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤꯌꯦ꯫ ꯂꯩꯃ, ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪ ꯑꯩ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯗꯣꯏꯁꯦ? ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯦ, ꯃꯥꯂꯦꯝꯗꯤ ꯇꯤꯟꯅꯕ ꯈꯛꯇꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ? ꯂꯩꯃꯒ ꯃꯩꯕ꯭ꯔꯥꯒ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯤꯕ ꯑꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯆꯪꯂꯛꯇꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯗꯤ ꯂꯩꯃ, ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯆꯠꯍꯟꯈꯤꯕꯗꯣ꯫ ꯑꯩ ꯃꯥꯂꯦꯝꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ, ꯁꯣꯅꯣꯖꯨꯕꯤꯅꯤ ꯃꯥꯗꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯃꯥꯂꯦꯝꯕꯨ ꯁꯣꯅꯣꯅꯦ ꯍꯥꯏꯕ? ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗꯦ, ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯪꯒ ꯃꯥꯂꯦꯝꯒꯅꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯊꯥꯗꯨꯅ ꯂꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯆꯠꯂꯣ, ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯍꯦꯟꯅ ꯌꯦꯛꯅꯅꯕ ꯁꯤꯟꯒꯅꯨ, ꯆꯠꯂꯣ ꯊꯨꯅ꯫ ꯃꯥꯂꯦꯝ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯩꯕ꯭ꯔꯥꯁꯨ ꯂꯩꯃꯅ ꯊꯤꯅ ꯆꯩꯕ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯄꯥꯟ ꯅꯤꯡꯊꯧ ꯈꯪꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯂꯦꯝꯒ ꯃꯩꯕ꯭ꯔꯥꯒ ꯊꯦꯝꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯂꯦꯝꯅ ꯂꯩꯃꯕꯨ ꯂꯥꯟꯅ ꯈꯜꯂꯝꯂꯕꯁꯨ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯂꯩꯃꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯕ꯭ꯔꯥꯗꯤ ꯃꯥꯂꯦꯝꯕꯨ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯒ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯩꯕ꯭ꯔꯥꯅ ꯃꯥꯂꯦꯝꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯀꯥꯏꯕ ꯅꯪꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯕ꯭ꯔꯥꯗ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯂꯩꯃꯒ ꯂꯨꯍꯣꯡꯖꯔꯣ꯫ ꯃꯗꯨꯒꯤ ꯐꯅꯅꯕ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯂꯩꯃꯁꯨ, ꯏꯃꯥꯁꯨ, ꯏꯄꯥꯁꯨ ꯑꯩꯅ ꯂꯣꯏꯅ ꯌꯥꯅꯅꯕ ꯊꯦꯝꯂꯒꯦ꯫ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯔꯝꯒꯦ ꯅꯪꯉꯣꯟꯗ꯫ ꯑꯗꯨꯅꯦꯕ, ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ? ꯍꯧꯖꯤꯛ ꯅꯠꯇꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯪꯒ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯗ ꯍꯥꯏꯔꯝꯂꯒ ꯃꯕꯥꯅꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯦꯅ ꯑꯣꯏꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯒꯁꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯨꯜꯂꯛꯄ ꯑꯗꯨꯝꯅ ꯄꯨꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯃꯥ ꯔꯥꯅꯤ, ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ꯫ ꯑꯍꯤꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯂꯦꯝ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯩꯕ꯭ꯔꯥꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯩꯕ꯭ꯔꯥꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯩꯕ꯭ꯔꯥꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯅꯪꯗꯤ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ, ꯅꯪꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ꯫ ꯍꯥꯏꯒꯦ꯫ ꯑꯗꯣ ꯃꯩꯕ꯭ꯔꯥ, ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ꯭ꯔꯥ? ꯃꯆꯦꯠ ꯑꯃꯗꯤ ꯌꯥꯎꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯣ ꯂꯩꯃ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯃꯆꯦꯠꯇꯨꯁꯨ ꯂꯩꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ, ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯂꯦꯝꯅ ꯃꯩꯕ꯭ꯔꯥꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯗꯨ ꯀꯞꯄꯤ꯫ ꯃꯩꯕ꯭ꯔꯥ, ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯛꯆꯥꯡ ꯄꯨꯝꯕ ꯌꯣꯝꯂꯔꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯩꯕ꯭ꯔꯥ꯫ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ꯫ ꯃꯥꯂꯦꯝꯁꯨ ꯃꯩꯕ꯭ꯔꯥꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯥꯂꯦꯝꯕꯨ ꯊꯤꯔꯛꯄꯗ ꯐꯪꯗꯕꯗꯒꯤ ꯂꯩꯃꯅ ꯃꯩꯕ꯭ꯔꯥꯒꯤ ꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒ ꯃꯩꯕ꯭ꯔꯥꯒꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯀꯞꯅ ꯀꯞꯅ ꯃꯥꯂꯦꯝꯒꯤ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯔꯣꯏꯕ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯅꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯃꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯩꯕ꯭ꯔꯥꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃ ꯆꯥꯎꯅ ꯁꯥꯕꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯂꯩꯃꯅ ꯃꯥꯂꯦꯝꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫